Sana Khonglang Manipuri story gi maikaidagi tabiribasingbu taramna oksari. Ngasi mayamgidamak senen asigi maikaidagi yingkhom bijana anauba love story ama puduna laksari. Wari asigi mamingna Tangoidagi Yening. Wari asibu ibirakpana Pinky Mutum. Senen asibu mayamna support tawbiyu hainasu haizari. Mayamgidamak lanthoksari Tangoidagi Yening. Mimi amadi Rosan makoy ani Chairauba numita unarami. Isum Thongkhongda Chairaubagi chingkanaraglibasingdo yengna Rosan na harai. Mimi nakoygi ngasi Chairauba akoydi laudre. Mimi na khumlai. Lawe nakoydi kaigi laudriba. Maitaigi noma panda Chairauba haidana lairibasida laudana karamba kanda laudriba. Rosan na mo khumlai. Khangdreda ani thongna leiramnisidabu karambanabu chunggadoi. Mimi na khumlai. Noma panda Chairauba haibasibu ani subrane. Chairauba madudi noma pandasu natana. Rosan na mo khumlai. Khangdreda ani thongna leiramnisidabu karambanabu chunggadoi. Mimi na khumlai. Noma panda Chairauba haibasibu ani subrane. Chairauba madudi noma pandasu natana. Rosan na mo khumi. Khangdeda Maitai haibajase mutkagadawbani. Mathong maram amata khangdrabanida. Mimi na mo hairai. Ipa ipugi paurok tasingadabani. Ipana ipuna thigatgadabani. Mutkigadawraba aikhoise kangadabani. Rosan Mimi na hairibadu kaya thoksana tadi. Aduga hairai. Aikhoy anigi nungsinabasisu ipana ipuna khungul lirubana farani natrane. Mimi na hairai. Nangsina phagi ta tathui. Sum hainabagi wani kaino. Rosan na khumlai. Nangse singno khangdreda. Ibani nungsinadinena taurise. Nungsiba wa kharadi haira udana. Adudi nate. Maitaigi atopa zatigi pari puri sumnainadana lai. Mimi na khumlai. Hoi bungo yamna nungsiye thawaise tharabasu ngamlani nangidama. Karino khangdimi. Aikhoy sibu asida adum hainadana lairadraba. Kamain tawdino. Chakwa thaurangi kharasu sanasi. Adu natrabadi kamaina chakwa tuino aikhoyse. Rosan na khumi. Chakholakadoinine nusinadabagini. Hanasunadana leibakse kangkhong charibase. Maitai aikhoygidi noma panba Chairauba numit asi chahi hauba haina bauba hainaribani. Asumna numisima haukre. Rosan amadi Tiken yamna luna tinajaba marupni. Rosan na magi marup Tikenbu haunarei. As Tiken nangna aikhoyda toina laklisibu karigino. Nangbu tinabadagi aikhoy ima pabungna aise manglanina ngangbada loiri. Tiken na khumi. Yaribo paktre. Nangdum aikhoyda lakpada ngangnisidi loire. Aduna aina oina noida lakpibe wani. Naraibak taw ingbra sarba yew. Asumna makoy ani away akum tawne. Amadasu hekta hajinbili. Rosan na hairai. Asingbra marum. Nakoy hansingna aise matungsati kaina haibraba. Amaromda phagida asingba yaudabadi nate. Tiken na hairai. Asingba nakoy mapabunga aikhoy mapabungana yanadradi aikhoy ani kaina batarbo haisbo. Asi haiduna Tiken makok paiduna matha sabagi mahongni. Tiken gi mataududa Rosan noktuna hairai. Taning de Nupa nupi nungsinabadawna kaina. Yaribo. Tiken na mukhumlai. Aikhoy ani tinaba loinaba yaraktradi
ꯂꯥꯞꯊꯣꯛꯅꯔꯛꯄ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯊꯨꯡꯅꯕ ꯍꯥꯏꯒꯗ꯭ꯔꯣ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯩ ꯋꯥꯊꯤ ꯉꯥꯡꯕꯁꯨ ꯂꯦꯞꯇꯦ ꯔꯣꯁꯟ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯐꯦꯃꯤꯂꯤ ꯑꯃꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯅꯤꯡꯕ ꯃꯃꯤꯠ ꯌꯥꯝꯅ ꯉꯥꯎꯕ ꯄꯥꯈꯪꯅꯤ ꯑꯁꯨꯝꯅ ꯔꯣꯁꯟꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯥ ꯐꯥꯒꯤ ꯅꯠꯇꯦ ꯅꯍꯥꯟꯒꯤꯗꯣ ꯀꯝꯗꯧꯁꯦ ꯍꯥꯏꯅꯣ ꯃꯔꯟꯗ ꯌꯦꯡꯉꯦ ꯋꯥꯠꯇꯦ ꯃꯁꯛꯇ ꯌꯦꯡꯉꯦ ꯋꯥꯠꯇꯦ ꯇꯤꯀꯦꯟꯅ ꯈꯨꯝꯂꯛꯏ ꯑꯁ ꯅꯪ ꯁꯤꯁꯨ ꯃꯦꯃꯤꯒ ꯑꯗꯨ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯑꯒ ꯅꯪ ꯃꯦꯃꯤꯒꯤ ꯄꯥꯄꯨꯅꯤꯗ ꯔꯣꯁꯟ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯗꯨꯒ ꯈꯨꯝꯂꯛꯏ ꯑꯄꯥꯝꯕ ꯑꯍꯦꯟꯕ ꯈꯟꯒꯗꯕꯅꯤ ꯀꯩꯅꯣ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯈꯜꯍꯧꯗꯅ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯂꯣꯜꯂꯣ ꯍꯥꯏꯔꯣ ꯇꯤꯀꯦꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯄꯇꯠꯈꯩ ꯅꯨꯡꯁꯤꯅꯕ ꯂꯩꯔꯕꯗꯨꯗ ꯑꯄꯥꯝꯕ ꯑꯃꯃꯨꯛ ꯊꯤꯈꯤꯒꯦ ꯍꯥꯏꯔꯕ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯈꯜꯂꯛꯂꯗꯤ 이보 ꯅꯨꯄꯤ ꯌꯥꯡꯒꯣꯜ ꯑꯃ ꯂꯣꯟꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯩ ꯑꯁꯣꯝꯗꯅ ꯃꯦꯃꯤꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯕꯣꯌꯥꯏ ꯀꯧꯏ ꯃꯦꯃꯤꯅꯗꯤ ꯀꯀꯥ ꯍꯥꯏꯅ ꯀꯧꯖꯩ ꯃꯦꯃꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯗꯣꯡ ꯗꯣꯡ ꯉꯥꯡꯒꯟꯕ ꯃꯄꯥꯎꯁꯨ ꯇꯧꯒꯜꯂꯤ ꯃꯦꯃꯤꯒ ꯔꯣꯁꯟꯒꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕꯁꯨ ꯑꯣꯏꯔꯝꯃꯤ ꯃꯦꯃꯤꯅ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯕꯣꯌꯥꯏꯗꯣ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯀꯥ ꯀꯗꯥꯏꯗ ꯆꯠꯄꯤꯗꯣꯏꯅꯣ ꯍꯟꯗꯛꯇꯤ ꯏꯊꯛ ꯊꯛꯇ꯭ꯔꯦ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯔꯤ ꯍꯥꯏꯅꯩꯀꯣ ꯕꯣꯌꯥꯏꯅ ꯈꯨꯝꯂꯛꯏ ꯁꯨꯝ ꯊꯣꯛꯂꯛꯄꯅꯤꯗ ꯑꯩꯒꯤ ꯋꯥ ꯂꯥꯏꯔꯤ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯃꯦꯃꯤꯅ ꯈꯨꯝꯃꯤ ꯀꯔꯤ ꯄꯥꯎꯅꯣ ꯀꯀꯥ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯑꯃꯗꯨꯒꯤꯅꯤꯗ ꯅꯍꯥꯟ ꯊꯦꯡꯅꯔꯛꯑꯦ ꯃꯦꯃꯤꯅ ꯈꯨꯝꯃꯤ ꯑꯣ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯃꯥ ꯍꯟꯗꯛ ꯊꯕꯛ ꯆꯤꯜꯂꯦꯅ ꯍꯥꯏꯕꯅꯤ ꯑꯩꯒ ꯎꯅꯅꯤꯡꯉꯦ ꯍꯥꯏꯔꯛꯏꯅꯣ ꯀꯀꯥ ꯕꯣꯌꯥꯏꯅ ꯈꯨꯝꯂꯛꯏ ꯇꯝꯅꯕꯒ ꯅꯪꯍꯧꯗꯦ ꯍꯥꯏꯗꯨꯅꯤ ꯋꯥ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯃꯦꯃꯤ ꯅꯪꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯏ ꯑꯩꯒꯤ ꯄꯥꯎꯁꯦ ꯅꯪꯅ ꯇꯝꯍꯜꯂꯣꯏꯗꯧꯔꯦ ꯃꯦꯃꯤ ꯏꯀꯥꯏꯔꯞ ꯇꯧꯏ ꯔꯣꯁꯟꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯇꯥꯅꯤꯡꯃꯟꯗꯨꯅ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤꯕ ꯍꯥꯏꯗꯨꯅꯤ ꯏꯀꯥꯏꯅ ꯅꯣꯟꯊꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯁ ꯆꯣꯞꯄꯤꯍꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯀꯥ ꯑꯩꯒꯤꯁꯦ ꯇꯥꯅꯤꯡꯃꯟꯗ ꯑꯗꯣ ꯀꯀꯥꯗ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣꯕ ꯕꯣꯌꯥꯏꯅ ꯄꯥꯎꯗꯨ ꯇꯝꯂꯛꯏ ꯅꯨꯄꯤꯗꯣ ꯃꯁꯛꯇꯤ ꯌꯥꯝꯅ ꯐꯖꯩ ꯈꯪꯗꯦꯗ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏꯗ ꯃꯃꯥꯟꯅꯕꯗꯨꯒ ꯂꯩꯍꯧꯕꯅꯤ ꯃꯃꯥꯟꯅꯕꯗꯨꯒꯤꯔ ꯈꯪꯗꯦ ꯑꯩꯅ ꯆꯤꯡꯅꯕꯁꯦ ꯁꯣꯏꯒꯟꯗꯤ ꯁꯣꯏꯒꯟꯗꯕꯅꯤ ꯃꯦꯃꯤ ꯂꯥꯡꯇꯛꯅꯩ ꯑꯗꯨꯒ ꯈꯨꯝꯂꯛꯏ ꯑꯣꯏꯔꯝꯃꯣꯏꯗ ꯀꯀꯥ ꯊꯥꯖꯗꯦꯗ ꯕꯣꯌꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯣꯡꯃ ꯖꯨꯔꯥꯀꯣꯟ ꯆꯠꯂꯨꯕ ꯍꯜꯂꯛꯄꯅꯤ ꯈꯤꯇꯪꯒ ꯄꯥꯏꯔꯛꯄꯗꯨꯗ ꯎꯔꯝꯂꯤꯕ ꯖꯒꯥꯗꯣ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯤꯗꯣ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯗꯒꯤ ꯀꯨꯝꯊꯔꯛꯏ ꯔꯣꯁꯟꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄꯅꯤ ꯅꯍꯥꯟꯒꯤ ꯅꯨꯄꯤꯗꯨꯒ ꯃꯁꯛ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯒꯨꯝ ꯇꯧꯏ ꯃꯥꯟꯅꯩ ꯊꯥꯛ ꯋꯥꯡꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯨꯄꯤ ꯃꯆꯥꯗꯤ ꯃꯥꯜꯂꯤ ꯑꯩꯅ ꯆꯤꯡꯅꯕꯁꯦ ꯁꯣꯏꯒꯟꯗꯕꯅꯤ ꯃꯦꯃꯤꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯁꯣꯟꯖꯩ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤ ꯀꯀꯥ ꯑꯁꯦꯡꯕ ꯃꯁꯛ ꯃꯥꯟꯅꯕ꯭ꯔꯣ ꯕꯣꯌꯥꯏꯅ ꯈꯨꯝꯂꯛꯏ ꯃꯥꯟꯅꯩ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯃꯦꯃꯤꯒꯤ ꯃꯇꯧꯗꯨꯗ ꯃꯄꯥꯎ ꯍꯩꯕ ꯕꯣꯌꯥꯏꯅꯤ ꯑꯁꯦꯡꯕ ꯋꯥꯍꯩꯗ ꯍꯥꯏꯔꯛꯏ ꯅꯍꯥꯛꯀꯤ ꯅꯔꯥꯟꯁꯨ ꯌꯥꯝꯅ ꯂꯩꯅꯤ ꯏꯕꯦꯝꯃ ꯅꯪꯅ ꯏꯅꯥꯛꯊꯣꯛ ꯈꯨꯟꯗꯣꯛꯂꯗꯤ ꯐꯗꯧꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯃꯥ ꯅꯆꯥꯅ ꯋꯥꯔꯛꯏꯁꯦ ꯃꯦꯃꯤꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯈꯨꯝꯂꯛꯏ ꯀꯀꯥꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯕꯣꯌꯥꯏꯅ ꯈꯨꯝꯃꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤꯅꯦ ꯏꯕꯦꯝꯃ ꯃꯦꯃꯤ ꯑꯃꯨꯛ ꯊꯋꯥꯏ ꯋꯥꯖꯅ ꯍꯥꯏꯔꯛꯏ
ꯀꯀꯥꯒꯤ ꯋꯥꯁꯤꯅ ꯆꯨꯝꯂꯕ? ꯕꯣꯌꯥꯏꯅ ꯈꯨꯝꯂꯛꯏ, ꯆꯨꯝꯂꯕꯅꯤ ꯆꯨꯝꯂꯕꯅꯤ, ꯃꯇꯤꯛ ꯆꯥꯅ ꯄꯩꯁꯥ ꯍꯥꯟꯅ ꯇꯥꯟꯁꯤ꯫ ꯋꯥꯔꯤ ꯁꯥꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯃꯦꯃꯤ ꯕꯣꯌꯥꯏ ꯐꯝꯊꯩ꯫ ꯕꯣꯌꯥꯏꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯟꯖꯥꯁꯤꯗ ꯋꯥꯔꯤ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯈꯣꯏ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯑꯃꯨꯔꯩ ꯃꯌꯥꯆꯧꯕꯤꯗꯣ ꯂꯩꯁꯥꯔꯤꯉꯩꯗ ꯐꯥꯔꯒ ꯂꯧꯈꯤꯕꯅꯤ꯫ ꯐꯥꯕ ꯅꯨꯃꯤꯠꯇꯣ ꯃꯃꯥ ꯃꯄꯥꯅ ꯎꯍꯧꯕꯗꯒꯤ ꯏꯆꯥ ꯐꯥꯈ꯭ꯔꯦꯅ ꯇꯥꯟꯅꯔꯨꯕꯗ ꯃꯆꯥꯅꯨꯄꯤꯅ ꯊꯤꯅ ꯆꯩꯔꯝꯕꯩ ꯋꯥꯅꯤ꯫ ꯃꯦꯃꯤꯅ ꯏꯉꯛꯉꯛꯅ ꯍꯪꯉꯤ, ꯑꯦ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯀꯀꯥ? ꯕꯣꯌꯥꯏꯅ ꯂꯤꯔꯛꯏ, ꯍꯣ ꯅꯆꯥꯅꯨꯄꯤꯕꯨ ꯊꯤꯅ ꯄꯣꯛꯄꯤꯔꯕꯅꯤꯅ ꯀꯅꯥꯅ ꯂꯧꯕꯤꯗꯣꯏꯅꯣ? ꯏꯔꯟ ꯌꯦꯡꯂꯒ ꯐꯥꯕꯤꯔꯤꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ, ꯂꯩꯍꯧꯔꯣ ꯇꯥꯟꯅꯔꯛꯀꯅꯨ ꯍꯥꯏꯗꯅ ꯂꯥꯎꯔꯝꯂꯤꯕꯅꯤꯗꯅ꯫ ꯕꯣꯌꯥꯏ ꯃꯦꯃꯤ ꯀꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯕꯣꯌꯥꯏꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯌꯥꯔꯦ, ꯀꯨꯏꯔꯦ ꯅꯪꯅ ꯊꯣꯛꯂꯛꯏꯁꯦ, ꯏꯁꯤꯡꯗꯨ ꯁꯣꯛꯑꯣ ꯆꯪꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯃꯤꯁꯨ ꯏꯁꯤꯡ ꯁꯣꯛꯂꯦ꯫ ꯋꯥꯔꯤ ꯁꯥꯗꯨꯅ ꯕꯣꯌꯥꯏ ꯃꯦꯃꯤ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯦꯃꯤꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯦ꯫ ꯃꯦꯃꯤꯅ ꯍꯥꯏꯔꯛꯏ, ꯀꯀꯥ ꯆꯪꯈ꯭ꯔꯒꯦ? ꯕꯣꯌꯥꯏꯅ ꯈꯨꯝꯃꯤ, ꯍꯣꯏ ꯍꯣꯏ, ꯂꯩꯍꯧꯔꯣ ꯂꯩꯍꯧꯔꯣ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ꯫ ꯃꯦꯃꯤꯅ, ꯍꯣꯏ ꯀꯀꯥ꯫ ꯋꯥꯍꯩꯒꯤ ꯋꯥꯅꯤ, ꯅꯣꯛꯂꯝꯕ ꯃꯦꯃꯤꯒꯤ ꯃꯥꯏꯊꯣꯡꯗꯨ ꯂꯪꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯃꯦꯃꯤ ꯔꯣꯁꯟꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯦꯃꯤ ꯔꯣꯁꯟꯕꯨ ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯈꯜꯂꯛꯄ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯃꯦꯃꯤꯅ ꯆꯤꯡꯅꯕ ꯈꯨꯗꯤꯡ ꯂꯣꯠꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯦ ꯗꯥ ꯔꯣꯁꯟ, ꯀꯨꯏꯔꯦ ꯎꯅꯗꯕ, ꯐꯣꯟꯁꯨ ꯆꯠꯇꯦ, ꯀꯩꯗꯧꯔꯒꯦ ꯄꯥꯎꯁꯨ ꯑꯝꯇ ꯐꯥꯎꯔꯛꯇꯦ? ꯔꯣꯁꯟꯅ ꯈꯨꯝꯂꯛꯏ, ꯑꯩ ꯊꯕꯛ ꯆꯤꯟꯕ, ꯅꯍꯥꯟꯁꯨ ꯑꯩꯅ ꯍꯥꯏꯈꯤꯗꯨꯅꯤ, ꯑꯩꯒꯤ ꯐꯣꯟꯁꯨ ꯌꯥꯗꯕ ꯀꯨꯏꯔꯦ꯫ ꯇꯥꯂꯛꯇꯨꯗ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯔꯣꯁꯟꯒꯤ ꯐꯣꯟꯗꯣ ꯈꯤꯡꯂꯛꯏ꯫ ꯔꯣꯁꯟ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯐꯣꯟꯁꯦ ꯄꯨꯔꯒ ꯂꯥꯛꯏꯅꯦ꯫ ꯃꯦꯃꯤꯅ ꯔꯣꯁꯟꯒꯤ ꯐꯣꯟꯗꯣ ꯇꯥꯛ ꯃꯨꯜꯂꯤ꯫ ꯑꯗꯨꯒ ꯐꯣꯟꯗꯣ ꯔꯤꯁꯤꯞ ꯇꯧꯏ꯫ ꯍꯦꯂꯣ, ꯀꯅꯥ? ꯍꯦꯂꯣ, ꯑꯩ ꯁꯣꯅꯤꯌꯥ, ꯔꯣꯁꯟꯗꯨ ꯂꯩꯇ꯭ꯔꯣ? ꯃꯦꯃꯤ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ, ꯑꯩ ꯔꯣꯁꯟꯒꯤ ꯃꯆꯦꯅꯤ, ꯁꯨꯅꯤꯇꯥ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯁꯨꯅꯤꯇꯥꯅ ꯈꯨꯝꯂꯛꯏ, ꯍꯥ ꯃꯆꯦ ꯍꯥꯏꯕ? ꯑꯁ ꯑꯩ ꯃꯥꯒ ꯏꯀꯥꯏꯖꯩꯗ, ꯍꯥꯏꯔꯔꯣꯏꯗ꯫ ꯃꯦꯃꯤꯅ ꯑꯃꯨꯛ ꯍꯪꯉꯤ, ꯅꯕꯥꯅꯤꯕꯨ ꯃꯔꯤ ꯂꯩꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯁꯨꯅꯤꯇꯥꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯏꯆꯦ ꯀꯨꯏꯗ꯭ꯔꯤꯌꯦ꯫ ꯅꯨꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, ꯏꯆꯦ ꯔꯣꯁꯟꯁꯦ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ꯭ꯔꯣ? ꯃꯦꯃꯤ ꯔꯣꯁꯟꯗ ꯌꯦꯡꯉꯤ꯫ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯍꯪꯂꯛꯂꯤꯕꯗꯨ ꯈꯨꯝꯃꯤ, ꯌꯥꯝ ꯐꯕꯅꯦ, ꯑꯩꯅ ꯐꯩ ꯍꯥꯏꯔꯒꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯑꯩꯒꯤ ꯍꯤꯡꯃꯤꯟꯅꯒꯗꯧꯔꯤꯕ ꯄꯥꯔꯠꯅꯔ ꯑꯗꯨꯕꯨ ꯀꯨꯞꯅ ꯊꯤꯒꯠꯄ ꯈꯪꯗꯣꯛꯄꯗꯤ ꯇꯉꯥꯏ ꯐꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯑꯆꯨꯝꯕꯅꯤ ꯏꯆꯦ, ꯑꯗꯨꯗꯤ ꯊꯝꯖꯔꯒꯦ, ꯔꯣꯁꯟꯗꯣ ꯑꯩꯅ ꯐꯣꯟ ꯇꯧꯔꯦꯅ ꯈꯔ ꯇꯝꯕꯤꯌꯨ꯫ ꯔꯣꯁꯟꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯅꯣꯡꯃꯇ ꯃꯦꯃꯤ ꯊꯥꯖꯔꯨꯕ ꯂꯩꯇꯦ꯫ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯔꯣꯁꯟꯗ ꯍꯥꯏꯔꯛꯏ, ꯗꯥ ꯔꯣꯁꯟ, ꯑꯩꯅ ꯉꯁꯤ ꯎꯔꯤꯕꯁꯤꯕꯨ ꯏꯐꯝꯗ ꯊꯝꯂꯝꯕ ꯅꯨꯡꯁꯤꯕꯗꯣ ꯁꯨꯅꯤꯇꯥꯒꯤ ꯃꯐꯝꯗ ꯊꯝꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯔꯣꯁꯟ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯤꯁꯨ ꯈꯟꯗꯅ ꯈꯨꯝꯗꯣꯛꯂꯛꯏ, ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯅꯨꯄꯥꯗ ꯊꯥꯖꯕ ꯌꯥꯝ ꯊꯝꯃꯤ꯫ ꯅꯈꯣꯏꯅ ꯅꯨꯄꯥ ꯑꯩꯈꯣꯏꯗ ꯇꯥꯏꯅꯗꯨꯅ ꯄꯥꯞ ꯂꯪꯁꯤꯟꯕ ꯇꯥꯍꯜꯂꯤ꯫ ꯔꯣꯁꯟꯒꯤ ꯉꯁꯤꯒꯤ ꯊꯥꯖꯗꯕ ꯋꯥꯍꯩ ꯑꯃꯗꯤ ꯃꯇꯧꯗꯣ ꯃꯦꯃꯤꯗꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ꯫ ꯑꯗꯨꯒ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯕ ꯑꯗꯨꯕꯨ
ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯃꯤꯅꯝꯕ ꯑꯣꯏꯔꯝꯂꯕ? ꯔꯣꯁꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯦꯃꯤ, ꯅꯪꯅ ꯑꯇꯣꯞꯄ ꯑꯃꯗ ꯂꯩꯈ꯭ꯔꯕꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯃꯤꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯗꯨꯕꯨ ꯋꯥꯔꯣ? ꯆꯍꯤ 5 ꯅꯨꯡꯁꯤꯅꯔꯛꯂꯦ, ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯁꯨ ꯑꯃꯨꯛ ꯀꯣꯏꯔꯝꯂꯦ, ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯑꯃꯨꯛ ꯅꯨꯡꯁꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ? ꯅꯨꯡꯁꯤꯕꯕꯨ ꯅꯨꯡꯁꯤꯅꯤꯡꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕ, ꯍꯨꯟꯗꯣꯛꯅꯤꯡꯕ ꯃꯇꯝꯗ ꯍꯨꯟꯗꯣꯛꯄ, ꯃꯁꯤꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯔꯣꯁꯟ ꯍꯟꯗꯛꯇꯤ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯅꯣꯏꯅꯅꯤ ꯅꯨꯄꯥ ꯑꯩꯈꯣꯏꯕꯨ ꯃꯤꯠ ꯊꯛꯀꯠꯍꯜꯂꯤꯕ, ꯉꯥꯎꯍꯜꯂꯤꯕ, ꯂꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯥꯕ꯫ ꯃꯤꯃꯤꯅ ꯃꯔꯛ ꯊꯠꯂꯛꯏ, ꯗꯥ ꯔꯣꯁꯟ, ꯅꯪꯅ ꯉꯥꯡꯂꯤꯁꯤꯡꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯗꯤ ꯃꯇꯝꯁꯤꯒꯤ ꯏꯔꯥꯡꯗ ꯇꯥꯎꯕꯤꯁꯨ ꯅꯠꯇꯦ, ꯅꯪ ꯅꯠꯇꯅ ꯀꯅꯥꯒꯤ ꯋꯥꯈꯟꯕꯨꯁꯨ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯗꯥ ꯔꯣꯁꯟ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯪꯒꯤ ꯁꯛꯇꯝꯇ ꯅꯤꯡꯖꯔꯤꯕ, ꯂꯥꯠꯆꯔꯤꯕ꯫ ꯔꯣꯁꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯃꯤꯃꯤ, ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ, ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯈꯪꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯅꯨꯡꯁꯤꯕꯗ ꯍꯛꯆꯤꯟꯅ ꯈꯟꯖꯤꯟꯕꯁꯤꯅ ꯃꯇꯝ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯑꯩꯕꯨꯁꯨ ꯃꯊꯥ ꯁꯥꯍꯜꯂꯤ꯫ ꯃꯤꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯄꯨ ꯑꯩꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯍꯜꯂꯕ? ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯏꯔꯥꯟꯕꯨ ꯀꯔꯤꯅꯣ? ꯔꯣꯁꯟꯅ ꯈꯨꯝꯂꯛꯏ, ꯅꯔꯥꯟ ꯏꯔꯥꯟꯒꯤ ꯋꯥꯐꯝ ꯅꯠꯇꯦ, ꯄꯥꯈꯪ ꯂꯩꯁꯥ ꯍꯥꯏꯕꯁꯤꯗꯤ꯫ ꯃꯦꯃꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯄꯠ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯅꯁꯥꯇꯒꯤ ꯈꯟꯕ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤ ꯋꯥꯅꯤ꯫ ꯔꯣꯁꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏ ꯍꯥꯏꯕꯒꯤ ꯅꯪꯅ ꯁꯥꯎꯔꯤ? ꯑꯉꯛꯄꯅꯤ ꯅꯨꯄꯤ ꯅꯈꯣꯏꯁꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯄꯤ ꯚꯥꯔꯤ ꯑꯃ ꯀꯣꯏꯅꯤꯅ ꯃꯥꯒꯤ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯈꯪꯍꯟꯗꯕꯤꯗ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯇꯅ ꯑꯗꯨꯝ ꯂꯩꯅꯔꯁꯤ ꯍꯥꯏꯔꯣ? ꯅꯨꯡꯁꯤꯕꯗ ꯍꯦꯟꯅ ꯈꯟꯖꯤꯟꯕ, ꯊꯥꯖꯒꯟꯕ ꯅꯈꯣꯏꯒꯤ ꯅꯔꯥꯟ ꯑꯣꯏꯖꯒꯗꯕꯅꯤ꯫ ꯃꯦꯃꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯊꯛꯇ ꯀꯦꯁ ꯊꯥꯡꯒꯠꯀꯅꯤ꯫ ꯂꯝꯗꯝꯁꯤꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯦ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥꯁꯤꯅꯅꯤ꯫ ꯀꯩꯅꯣ, ꯑꯩꯅ ꯅꯪꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯝꯕꯁꯨ ꯅꯠꯇꯦ, ꯆꯦꯜꯂꯨꯔꯒ ꯍꯨꯟꯗꯣꯛꯅꯕꯁꯨ ꯅꯠꯇꯦꯅ, ꯃꯁꯤꯗ ꯀꯦꯁ ꯇꯧꯅꯕꯒꯤ ꯃꯔꯝꯕꯨ ꯀꯔꯤꯅꯣ? ꯃꯤꯃꯤꯅ ꯈꯨꯝꯂꯛꯏ, ꯗꯥ ꯔꯣꯁꯟ, ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤ ꯇꯔꯥꯏ ꯇꯔꯥꯏꯕꯅꯅꯤ, ꯁꯥꯡꯂꯕ ꯃꯇꯝ ꯀꯌా ꯑꯃꯁꯨ ꯆꯠꯈ꯭ꯔꯕꯅꯤ, ꯇꯨꯡꯒꯤ ꯑꯁꯥ ꯀꯌా ꯑꯃꯁꯨ ꯁꯥꯒꯠꯅꯔꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯃꯤꯔꯥꯏꯔꯝꯂꯒ ꯑꯇꯣꯞꯄ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯆꯪꯈꯤꯕ ꯍꯥꯏꯕꯁꯦ ꯗꯟꯗꯤ ꯐꯪꯐꯝ ꯊꯣꯛꯏ꯫ ꯔꯣꯁꯟꯅ ꯈꯨꯝꯃꯤ, ꯀꯦꯁꯇꯣ ꯅꯪꯅ ꯉꯝꯂꯕꯗꯤ ꯐꯩ, ꯑꯩꯅ ꯉꯝꯈꯤꯕ ꯇꯥꯔꯕꯗꯤ ꯑꯥꯏꯟꯒꯤ ꯃꯃꯥꯏꯗ ꯀꯔꯞꯁꯟꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯃꯤꯃꯤ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯉꯁꯤ ꯊꯥꯖꯗꯕ ꯔꯣꯁꯟꯒꯤ ꯋꯥꯍꯩ ꯑꯃꯗꯤ ꯃꯇꯧꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯌꯧꯕꯤꯔꯣ꯫ ꯃꯤꯃꯤꯁꯨ ꯍꯜꯂꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯔꯣꯁꯟꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯨꯡꯉꯩ ꯃꯇꯝꯅꯤ, ꯅꯨꯃꯤꯠꯇꯨ ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ, ꯊꯥꯕꯜ ꯆꯣꯡꯐꯝꯗꯅꯤ꯫ ꯔꯣꯁꯟꯅ ꯊꯥꯕꯜ ꯆꯣꯡꯅ ꯆꯣꯡꯅ ꯃꯤꯃꯤꯗ ꯌꯦꯡꯗꯨꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯥꯕꯜ ꯆꯣꯡꯕ ꯋꯥꯗ꯭ꯔꯤꯕꯣ? ꯃꯤꯃꯤꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯆꯣꯡꯂꯤꯁꯦ ꯅꯪ ꯉꯥꯏꯔꯤꯅꯦ, ꯉꯁꯥꯏꯗꯒꯤ ꯌꯥꯎꯔꯛꯇ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯔꯣꯁꯟꯅ ꯐꯥꯒꯤ ꯇꯧꯔꯛꯏ, ꯊꯦꯡꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ, ꯄꯥꯈꯪ ꯃꯌꯥꯝꯗ ꯅꯪꯉꯣꯟꯗ ꯄꯥꯏꯒꯗꯕꯒꯤ ꯃꯨꯟꯅꯕ ꯃꯌꯥꯝꯗꯣ ꯐꯅꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯃꯤꯃꯤꯅ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯇꯥꯅꯤꯡꯗꯦ ꯆꯣ꯫ ꯔꯣꯁꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯁꯦꯡꯕꯅꯦ,
ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯊꯥꯕꯜ ꯀꯥꯏꯔꯣꯏꯗ꯭ꯔꯣ? ꯑꯦ, ꯀꯩꯒꯤ ꯀꯥꯏꯗꯣꯏꯕ? ꯔꯣꯁꯟꯅ ꯑꯃꯨꯛ ꯍꯥꯏ꯫ ꯑꯃꯅ ꯑꯃꯨꯛ ꯄꯥꯏꯖꯒꯦ, ꯑꯃꯅ ꯑꯃꯨꯛ ꯄꯥꯏꯖꯒꯦ, ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯄꯥꯏꯍꯟꯗ꯭ꯔꯗꯤ? ꯃꯦꯃꯤꯅ ꯈꯨꯝꯃꯤ, ꯅꯪꯅ ꯄꯥꯏꯔꯤꯉꯩ ꯀꯩꯗꯧꯕꯒꯤ ꯑꯩꯗꯤ ꯃꯣꯏꯗ ꯄꯥꯏꯍꯟꯗꯣꯏꯕ? ꯔꯣꯁꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯃꯨꯛꯃꯨꯛ ꯁꯤꯟꯅꯗꯨꯅ ꯄꯥꯏꯅꯧ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯗꯨꯕꯨ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯃꯤꯒꯤ ꯃꯅꯥꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯤꯃꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯅ ꯑꯣꯏꯗ ꯑꯃꯨꯛ ꯄꯥꯏ, ꯑꯗꯨꯒ ꯌꯦꯠꯇ ꯑꯃꯨꯛ ꯄꯥꯏꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯔꯣꯁꯟꯅ ꯑꯃꯨꯛ ꯍꯥꯏ, ꯍꯣꯏꯅꯦ, ꯈꯪꯗꯦꯗ ꯃꯤꯃꯤ, ꯉꯁꯤꯒꯤ ꯊꯥꯕꯜꯁꯤꯗ ꯅꯪꯅ ꯏꯐ ꯐꯖꯩ꯫ ꯅꯪꯁꯦ ꯀꯦꯔꯁꯨ ꯐꯖꯩ, ꯀꯦꯗ꯭ꯔꯁꯨ ꯐꯖꯩ, ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ꯫ ꯃꯤꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯦ, ꯅꯨꯡꯁꯤꯕꯗꯤ ꯌꯥꯎꯗꯕꯩ ꯋꯥꯅꯤꯅꯦ꯫ ꯔꯣꯁꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯦ, ꯀꯗꯥꯏꯗꯒꯤ ꯃꯔꯩꯅꯣ ꯑꯗꯨꯅ? ꯃꯤꯃꯤꯅ ꯑꯣꯏꯅꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯔꯩ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯒꯗꯕꯅꯤ, ꯐꯖꯩ ꯍꯥꯏꯕꯗꯨꯗꯤ ꯇꯜꯂꯤ꯫ ꯔꯣꯁꯟꯅ ꯈꯨꯝꯃꯤ, ꯃꯤꯃꯤ, ꯅꯨꯡꯁꯤꯕꯗꯤ ꯑꯩꯇꯒꯤꯗꯤ, ꯑꯩꯅ ꯍꯥꯏꯕꯗꯤ ꯐꯖꯕꯗꯤ ꯃꯌꯥꯝꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯤꯃꯤꯅ, ꯑꯗꯣ ꯑꯩꯅ ꯁꯨꯝ ꯀꯩꯅꯣꯝ ꯈꯜꯂꯤꯌꯦ꯫ ꯔꯣꯁꯟꯅ, ꯑꯦ, ꯀꯔꯤ ꯈꯜꯂꯤꯕ? ꯃꯤꯃꯤꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯔꯣ, ꯅꯪꯁꯦ ꯐꯖꯕ ꯑꯍꯦꯟꯕ ꯄꯥꯝꯂꯛꯀꯗ꯭ꯔꯅ꯫ ꯔꯣꯁꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯁ, ꯑꯩꯕꯨ ꯑꯍꯦꯟꯕ ꯀꯥꯏꯅ꯫ ꯑꯁꯨꯝꯅ ꯃꯤꯃꯤꯒꯤ ꯃꯅꯥꯗꯣ ꯑꯃꯨꯛꯁꯨ ꯂꯩꯔꯛꯏ꯫ ꯃꯤꯃꯤꯅ, ꯑꯌꯣ, ꯑꯁ, ꯅꯥꯏ ꯃꯤ ꯀꯩꯅꯣ? ꯊꯥꯕꯜ ꯉꯥꯛꯂꯤꯕ ꯏꯃꯥ ꯏꯕꯦꯟ ꯈꯔ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯁꯅꯥ ꯊꯠꯀꯦ ꯇꯧꯔꯤꯔꯣ? ꯋꯥꯍꯪꯗꯨꯗ ꯃꯤꯃꯤꯅ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ, ꯅꯠꯇꯦ ꯏꯃꯥ, ꯑꯩꯗꯤ ꯁꯅꯥ ꯁꯤꯗꯤꯌꯦ, ꯀꯣꯇꯦꯛꯅꯦ꯫ ꯔꯣꯁꯟꯁꯨ ꯃꯀꯣꯛ ꯄꯥꯏ꯫ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯣ ꯈꯨꯝꯗꯣꯔꯛꯂꯤꯕ ꯃꯤꯃꯤꯒꯤ ꯄꯥꯈꯨꯝꯗꯨꯒ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯎꯕꯗ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯍꯣ, ꯐꯔꯦ ꯐꯔꯦ, ꯐꯖꯅ ꯆꯣꯡꯉꯨꯀꯣ, ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯔꯣꯁꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯅꯠꯇ꯭ꯔꯥ ꯆꯣꯞꯄꯦꯅ ꯁꯦ? ꯔꯣꯁꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯁꯤ ꯊꯣꯛꯀꯅꯤꯗꯤ ꯀꯅꯥꯅ ꯈꯪꯕ? ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯥꯕꯜꯗꯨ ꯆꯣꯡꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯃꯤꯃꯤ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯄꯤꯛꯅꯤꯛ ꯆꯠꯀꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯃꯥꯟꯅꯕꯤ ꯔꯤꯇꯥꯒ ꯃꯣꯅꯥꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯍꯥꯛꯄꯨ ꯍꯧꯕ ꯂꯥꯛꯂꯤ꯫ ꯃꯦꯃꯤ ꯍꯣꯕꯦ ꯂꯣꯏꯁꯤꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯐꯣꯟ ꯂꯥꯛꯂꯤꯗꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯄꯥꯏꯈꯣꯗꯅ꯫ ꯃꯦꯃꯤ ꯍꯣꯕꯦ ꯑꯣꯈꯠꯂꯤ꯫ ꯍꯦꯂꯣ, ꯗꯥ ꯔꯣꯁꯟ, ꯑꯩ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯍꯧꯕ ꯂꯥꯛꯂꯦ꯫ ꯑꯩꯈꯣই ꯄꯤꯛꯅꯤꯛꯇꯣ ꯉꯁꯤꯅꯦ꯫ ꯔꯣꯁꯟꯅ ꯈꯨꯝꯂꯛꯏ, ꯃꯤꯃꯤ, ꯅꯪ ꯍꯟꯗꯛꯀꯤꯗꯤ ꯆꯠꯂꯨꯔꯅꯨ, ꯑꯩꯁꯦ ꯅꯥꯗꯨꯅ ꯂꯩꯔꯦ, ꯗꯣꯛꯇꯔꯅꯁꯨ ꯈꯔ ꯂꯨꯏꯌꯦꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯗ ꯉꯥꯏꯍꯥꯛꯇ ꯂꯥꯛꯑꯣ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ꯫ ꯃꯤꯃꯤꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯍꯥ, ꯀꯌꯥꯝ ꯉꯝꯗꯕꯅꯣ? ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯤꯒꯦꯕ? ꯍꯌꯦꯡ ꯂꯥꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ? ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ꯫ ꯔꯣꯁꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯂꯣꯏ ꯍꯥꯏꯕꯁꯨ ꯈꯪꯏꯗ, ꯑꯩꯅ ꯁꯤꯔꯕꯁꯨ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯎꯍꯧꯔꯕꯗꯤ꯫ ꯇꯟꯖꯥꯗꯨꯗ ꯐꯣꯟꯗꯨ ꯄꯠ ꯇꯠꯈꯤ꯫ ꯃꯤꯃꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯁ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯂꯥꯏꯟꯁꯤꯁꯨ ꯑꯃꯨꯛ ꯇꯠꯈ꯭ꯔꯦꯅꯦ꯫ ꯃꯃꯥꯟꯅꯕꯤ ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯃꯤ ꯀꯟꯅ ꯉꯝꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯤꯃꯤ,
Nang Daro Sangi manakta oina chaluro. Picnic matungda mayam chatpa yai. Mimi ngahak khali. Aduga harai. Hoi. Ado imadadi haidorakan ko. Punna dum thokminakrase. Mamanabi monana mu harai. Matam chanadi hanjiluko. Aikhoi khunthi chaba ngamuiko. Mimina pakhatna mu harai. Karigumba Daro Sanna siba naba thukradi kamai tawni. Mamanabi animak mangoda yengai. Aduga Ritana harai. Shiro he nangsu ho nang uraga hek phagacharani. Mimina mu harai. Ado ai lau haisibu makhoi mapapung leiramoidrane. Ritana mu harai. Ho loina leirasu nang na hidak ni dana. Nang uraga anaba phani khangdana tawra ini. Mamanabigi wahaiduda ikairap tawi. Aduga harai. Chaloda. Taningdi. Aibu ikaikreda moida sakadoisi. Mamanabi monana amu harai. Kaido ikaidoino he. Ngangba kanba Ritani. Mimigasu khara hena close oina tinaba mamanabi oirami. Aduga makatarai. Adune kaido ikaidoino he. Khara leiraga makubuka khatnare maniboka masamfoinare. Lekai mamangda wawa. Kita ngaire. Mimina kumlai. Is aikhoidi tawbiroyi. Aibu yam chakwatabay mongda. Ritana kumlai. Haujikangi yam tawnabasigi wanida. Asi haiduna punna nokminai. Mamanabi anidi college romda picnic thengkre haiduna chatkre. Mimi su Rosan khoida prap lai. Get hangdoktuna thuna changlai. Chawkraba yumni. Mimi khangaudana satlauna churiduda nathuduna tusali. Rosandi makhoigi yena khagi lekonduda phamduna leiribani. Rosanna makholama tarakpaduda yengthoklubada Mimi oirami aduga laurai. Ai somda leye, somda lao. Mimi tapna haugattuna lai. Ayoma, kadomdano masin pasina laisibo. Rosangi manakta changlai. Rosanna harai. Ai sohon base yamna ware. Nungsit asingba khara phangnana badana maphamsida phamlambani. Mimi su naheri. Ayoma. Doctor na kari harino ba? Rosanna harai. Kaidawri nang namo. Se, aibu mukta samulaw se. Imungda changasi. Machindu su soli. Ayoma. Machindo sonba lepte. Mimina harai. Nakhoigi churi sida tusilini ne. Se, aingona pairo. Ai samakiba. Rosanna harai. Nari sibu kanano khangdreda. Mimi thawa isa sade. Aduga khumdorai. Ibungo nanga nazo. Rosanna khumni. Hoine. Nabase. Ai mandabagi wanida. Amba oina malakpagi wani. Mimina harai. Yari bungo. To. Makhoi ani punna nokminai. Aduga makatarai. Kadomdano changdrisibo. Rosanna nahedu nakumlai. Ayo. Somda lao. Asumda changminarai. Mimi Rosan sofaduda phamthai. Aduga Mimina harai. Kaino yebansida lairisibo. Rosanna kumlai. Yengu kaino hangdolaga. Nangna ikoi dubu karigino.
ꯃꯤꯃꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯕꯨ ꯃꯤ ꯏꯃꯨꯡꯗ ꯀꯩꯅꯣ ꯑꯃ ꯂꯩꯌꯦꯗꯕꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯒ ꯍꯦꯛꯇ ꯌꯦꯡꯒꯗ꯭ꯔꯣ ꯃꯆꯤꯟꯗꯣ ꯉꯥꯡꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯦ ꯁꯤꯗꯤ ꯀꯦꯛ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯊꯥꯔꯤꯁꯤꯅ ꯑꯦꯄ꯭ꯔꯤꯜ ꯐꯨꯜ ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯔꯣꯁꯟꯅ ꯅꯥꯍꯦꯔꯝꯕꯗꯣ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯀꯦꯟꯗꯟꯗꯣ ꯆꯨꯈꯠꯂꯣ ꯑꯗꯨꯒ ꯀꯦꯛꯇꯣ ꯀꯛꯑꯣ ꯃꯤꯃꯤꯗꯣ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯅꯥꯏ ꯍꯥꯏꯗꯥꯏꯅꯦ ꯀꯌꯥꯗ ꯃꯥꯜꯂꯤꯅꯣꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯦꯄ꯭ꯔꯤꯜ ꯐꯨꯜ ꯅꯨꯃꯤꯠꯅꯤ ꯔꯣꯁꯟꯅ ꯍꯧꯅꯔꯤꯕꯅꯤ ꯑꯗꯨꯒ ꯔꯣꯁꯟꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯥꯏ ꯍꯥꯏꯗ꯭ꯔꯗꯤ ꯅꯪꯕꯨ ꯂꯥꯛꯄꯤꯒꯗ꯭ꯔꯣ ꯉꯁꯤꯗꯤ ꯑꯦꯄ꯭ꯔꯤꯜ ꯐꯨꯜꯅꯦ ꯑꯦꯄ꯭ꯔꯤꯜ ꯐꯨꯜ ꯃꯤꯃꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯄꯤꯛꯅꯤꯛ ꯆꯠꯆꯒꯗꯕꯗꯣ ꯔꯣꯁꯟꯅ ꯍꯧꯅꯗꯨꯅ ꯍꯧꯅ ꯀꯞꯄꯤ ꯅꯪꯅ ꯅꯠꯇ꯭ꯔꯣꯕ ꯅꯪ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯒ ꯆꯠꯃꯤꯟꯅꯒꯗꯕꯗꯣ ꯅꯪꯅ ꯆꯠꯍꯟꯗꯤ ꯅꯠꯇ꯭ꯔꯥ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯍꯩꯅꯕꯤꯗꯣ ꯅꯪ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯅꯪ ꯑꯗꯨꯝ ꯆꯨꯔꯨꯡꯉꯣ ꯅꯪ ꯔꯣꯁꯟ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯎꯅꯤꯡꯗꯨꯅꯇ ꯂꯩꯕꯅꯤ ꯆꯠꯈꯤꯕ ꯃꯐꯝ ꯈꯨꯗꯤꯡꯁꯨ ꯄꯥꯈꯠꯆꯩ ꯅꯍꯥꯛ ꯃꯗꯨ ꯈꯪꯗꯕ꯭ꯔꯥ ꯑꯃꯁꯤꯗꯤ ꯄꯤꯛꯅꯤꯛ ꯆꯠꯍꯧꯗꯕꯒꯤ ꯁꯥꯎꯅꯤꯡꯂꯤ ꯑꯗꯨꯒ ꯈꯨꯝꯂꯛꯏ ꯑꯩ ꯈꯪꯗꯦ ꯊꯥꯖꯅꯕ ꯂꯩꯅꯗ꯭ꯔꯕꯗꯤ ꯃꯗꯣ ꯅꯨꯡꯁꯤꯅꯕ ꯀꯧꯗꯦ ꯊꯥꯖꯕ ꯂꯩꯅꯔꯛꯇꯕ ꯉꯥꯏꯍꯥꯛꯀꯤ ꯈꯟꯕꯒꯤꯅꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯩꯗꯤ ꯅꯨꯡꯁꯤꯅꯕ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯃꯃꯜ ꯂꯩꯅ ꯊꯝꯖꯩ ꯔꯣꯁꯟꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯈꯪꯐꯝ ꯊꯣꯛꯏ ꯅꯨꯡꯁꯤꯕ ꯌꯧꯗꯕꯒꯤꯅꯤ ꯅꯪꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯔꯤꯕꯗꯣ ꯃꯤꯃꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯩꯅ ꯂꯥꯛꯂꯤꯁꯤꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯑꯣꯏꯕ ꯇꯥꯔꯦꯅꯦ ꯔꯣꯁꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯥꯛꯄꯤꯔꯁꯨ ꯏꯁꯧ ꯂꯥꯡꯂꯤꯗꯨꯗꯤ ꯁꯥꯎꯔꯤꯗꯨꯗꯤ ꯃꯤꯃꯤꯅ ꯈꯨꯝꯂꯛꯏ ꯇꯥꯅꯤꯡꯗꯦꯆꯣ ꯑꯩ ꯆꯠꯂꯒꯦ ꯏꯃꯥ ꯄꯥꯕꯨꯡꯈꯣꯏꯅ ꯎꯔꯗꯤ ꯐꯖꯗꯦꯕ ꯏꯃꯥ ꯄꯥꯕꯨꯡꯈꯣꯏ ꯆꯠꯊꯣꯛꯈꯤꯕꯒꯤꯅꯦ ꯑꯩꯅ ꯅꯪ ꯀꯧꯔꯤꯁꯦ ꯍꯧꯖꯤꯛ ꯄꯤꯛꯅꯤꯛ ꯆꯠꯂꯁꯨ ꯅꯪꯂꯔꯣꯏ ꯉꯥꯏꯍꯥꯛ ꯐꯪꯈꯣ ꯀꯦꯛꯁꯨ ꯐꯖꯅ ꯆꯥꯃꯤꯟꯅꯈꯤꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯅꯤꯡꯗ꯭ꯔꯗꯤ ꯍꯌꯦꯡꯋꯥꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯃꯤꯃꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯥꯝꯃꯤ ꯊꯥꯖꯅꯕ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯉꯥꯡ ꯑꯗꯨꯕꯨ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯕꯨ ꯄꯥꯈꯠꯍꯟꯕꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯔꯣꯁꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤꯅꯤ ꯑꯗꯣ ꯑꯩ ꯂꯥꯟꯖꯔꯦꯕ ꯁꯥꯎꯔꯨꯅꯨꯕꯁꯦ ꯐꯔꯣꯕ ꯃꯤꯃꯤꯅ ꯋꯥ ꯑꯃ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯏꯍꯦ ꯀꯥꯎꯕꯨ ꯀꯥꯎꯏ ꯊꯣꯡꯒꯥꯟꯗ ꯉꯥꯏꯍꯧꯕ ꯃꯤꯗꯣ ꯋꯥꯔꯝꯂꯅꯤ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯥꯏꯕ ꯀꯗꯥꯏ ꯀꯦꯛꯇꯣ ꯀꯛꯂꯒꯦ ꯔꯣꯁꯟꯅ ꯍꯥꯏꯔꯛꯏ ꯑꯦ ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯑꯩꯗꯤ ꯅꯊꯟꯗ ꯂꯥꯛꯏꯔꯥ ꯍꯥꯏꯔꯒ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯁꯤꯡꯅꯦ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯝꯖꯔꯛꯄꯅꯤ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤꯗ ꯂꯥꯛꯃꯤꯟꯅꯕꯅꯤ ꯔꯣꯁꯟ ꯍꯥꯏꯐꯦꯠ ꯁꯥꯎꯅꯤꯡꯉꯤ ꯅꯨꯄꯥꯗꯣ ꯆꯠꯂꯝꯃꯣ ꯍꯥꯏꯗꯣꯛꯎꯆꯣ ꯑꯩꯅ ꯊꯤꯟꯒꯅꯤ ꯑꯦ ꯌꯥꯔꯣꯏꯗ ꯉꯁꯥꯏꯗꯒꯤ ꯉꯥꯏꯒꯦ ꯉꯥꯏꯍꯜꯂꯒ ꯅꯪꯗꯤ ꯅꯥꯔꯤꯗꯨꯗꯤ ꯔꯣꯁꯟ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯅꯥꯕꯤꯗꯦ ꯁꯨꯡꯅꯥ ꯅꯥꯕꯤꯗꯦ ꯃꯇꯥꯡꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯃꯤ ꯂꯩꯔꯣꯏ ꯃꯤ ꯐꯨꯔꯨꯒꯦ ꯊꯣꯡꯒꯥꯟ ꯊꯣꯛꯂꯨꯈꯤꯒꯦ ꯂꯩꯔꯝꯃꯣ ꯔꯣꯁꯟ ꯊꯣꯛꯀꯦ ꯇꯧꯏ ꯃꯤꯃꯤꯅ ꯃꯃꯥꯡꯗ ꯐꯠ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯅꯥ ꯏꯕꯨꯡꯉꯣ ꯐꯝꯐꯝ ꯂꯥꯡꯗ ꯂꯤꯡꯁꯤꯟꯕꯤꯌꯨꯗꯣ ꯑꯃꯨꯛꯇ ꯂꯤꯡꯁꯤꯟꯕꯤꯁꯦ ꯇꯝꯕ ꯀꯅꯥꯒ ꯂꯣꯏꯅꯖꯔꯛꯇꯦ ꯊꯪꯂꯦꯟ ꯃꯥꯟꯖꯒꯤ ꯅꯅꯥꯛꯇ ꯅꯁꯥꯅꯧ ꯏꯗꯣꯝ ꯈꯣꯡꯁꯥꯟꯖꯔꯛꯏꯗꯣ ꯀꯥꯎꯖꯟ ꯊꯤꯗꯀꯣ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯁꯥꯕꯤ ꯑꯣꯏꯕ ꯅꯍꯥꯛꯅ ꯑꯦꯄ꯭ꯔꯤꯜ ꯐꯨꯜꯅꯤ ꯍꯥꯏꯈꯤꯕꯗꯣ ꯅꯁꯥꯕꯤ ꯑꯩꯍꯥꯛꯅ ꯂꯃꯟ ꯈꯨꯝꯖꯕꯅꯦ ꯉꯥꯛꯄꯤꯒꯅꯤ ꯉꯥꯛꯄꯤꯒꯅꯤ ꯌꯥ ꯑꯠꯆꯥ ꯆꯥ
ꯃꯇꯣꯏꯅꯔ ꯏꯁꯥꯅꯧ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯩ꯫